Mangalso fana kuina leirami. Thengjilakpaga phone hanjin laksinbaga tapna haugatli. Yenglami aroiba oina mityeng ama. Ngihaki matung maso mayum halakle. Awaba sakfamso losinkhre. Kaada nupidu leiramdabaduda koikau kawi. Machathoi, kai lege? Lingjeso leimudu luhongba ama chatni haiduda manemgi kaada kebirambani. Nupaduna lakna kaubaduda. Ima, kehibadi loirabani. Sanagi kase ay laaga sibigi. Dada hala amale. Kaurise kainom ta hangbiruge. Hanguro. Ataydi yaranida. Ima sum tauragi. Lingjeso thoklaktuna magi kaada lae. Mangal mukhang metuna. Kaida chaloinuna. Ima do luhongba ama chatkanina kebirubani. Halakpa kyam kuirage. Kuidri. Aina ngasayde kaurido tadruna. Tai. Taradi koklakpa kidauge. Khutsa thadokpa yadraba aduini. Fresh oithokpiruro. Ai dadagi chanam semlamge. Aina ngasayna halakpada leiramu haiba natraba. Dadado fana kuina ngaijarambani ai. Karaida amuk panbiruino thengbira ise. Manga sahujiktada famungduda netana famthaduna. Sidalaw. Lingjil sujangsanuna Mapuribagi nakta famthai. Kehege. Mangal tongliba khunguptu lauthoktuna famangda thamkhre. Makhongani famungda thangkatuna lingjil ki tampakti hiftharae. Munna nungshina nupi mabu yengjay. Machathoi. Nangse kaigino asukmaga leirise. Dadana nungshini yengbibeni. Mangal nupidubu mukhangda konsali. Lingjilso kaishu haide. Somdana ningthe machagi kaada famduna wari taure. Ichathobi, babana wahange sengna khomo. Hoi baba. Nangasi school chatana kadai chalui sengna ipada hayo. Laisi hen biso mapane ingna tapna hanglakpaduda sengna adum pakhompirai. Baba, irik nganbi thoyen bi tauraga Kangla Bitipa Manipuri State Museum ga changure matung taurarege. Ichathobi, babana imana hotnaribase nangi ngaknini. Kausinaganو. Chatho abaso ay sidalay imanabiga puli sengna hayone. School daso lakte hairakpa. Nang na phone so pairaktabada aikoy na kayang pakhalamni nang di khangdene. Aikoy na ngangli jayribase nang mufahading bagi nang munuksibay nini. Laisi hengbi tumingtay hanggan amachin khumde. Ningthe makatarai. Aikoy gedi nang napom na magni. Nang amasoy bada aikoy na kari oigani wakal taong ni ibagi bema. Nama nabido pungano haibanate pulo. Adubu sengna sida chatkedo hayo haibani. Aron atup tawgano. Nang napana chatning balay kaso school suti layba numita. Baba, ay sida imanabiga chatke haibada aikoy na yaroy dabay maram laite. Koy balang maginamada nahidagi maidi laythokano. Ipa nangonda fu chayduna su tawningde. Gyan taw ko. Nafinaron gato hongaga ngayak potharo. Aduga tawgadaba kari no yengsilo. Hairamduna ningthemdo machanupigi kaday thokre. Laisi hen biso mapa chatkibaga thongdulon sinduna mapimarol hongdoi. Loiduna pamung kaduna hipthai. Toina adumna chathoktabana makhong makhuto isisidabagum tawe. Matangduda thoyen biso phone tawre. Laisi hen biso adum paikhatle. Laisi hen be yum yorabo. Hoi, yaure. Kaimga hailaktene. Hek halakpaga babado ay kada changlakpa. Aduini, ay so haige tawramini. Fudro, kayam chayge. Fudida, ngangmudi khara nganglami. Aina grupta photo thakibani amte yengo. Laisi hen biso phone paina WhatsApp changnuna tharagliba photo singdu yengi. Thoyen mina makhatarae. Nang ningsingibra kauraba di khangdre. Naha nongma iringan biga ikhoy homna gefe changmanumita thengnaba nupado mandro ngasay nupado. Laisi hen biso zoom tawsanduna yengi. Mana kangla samangda namba photo da tungda angang dupamlaga yaurami nupado. Mamangum uplami marks to so. Laisi hen bi mamanabi dubu kanggaw kawi. Thoyen bi. How? Mandro naha nupado. Mani, ay ngasay babu shiludrini. As, yam thazadi.
ꯑꯉꯥꯡꯗꯣ ꯃꯥꯏ ꯃꯆꯥ ꯑꯣꯏ ꯖꯥꯠꯂꯣ? ꯑꯣꯏꯗꯅ ꯅꯠꯇ꯭ꯔꯣ ꯑꯉꯥꯡꯗꯨꯅ ꯄꯄꯥ ꯀꯧꯔꯤꯗꯣ? ꯅꯍꯥꯟꯗꯩ ꯑꯩꯈꯣꯏꯅ ꯈꯜꯂꯨꯏ ꯃꯌꯥꯝꯗꯨꯒ ꯂꯩꯁꯦꯟꯕꯤ ꯀꯩꯒꯤꯅꯣꯗꯤ ꯈꯪꯗ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯚꯥꯏ, ꯑꯩ ꯕꯕꯥꯅ ꯃꯈꯥꯗ ꯀꯧꯕ ꯃꯥꯜꯂꯦ, ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯤꯒꯤ ꯄꯥꯎꯈꯨꯝꯉꯥꯏꯗ ꯐꯣꯟꯗꯨ ꯁꯠꯀꯛꯏ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯝꯖꯔꯛꯄꯅꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯃ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ, ꯃꯥꯁꯨ ꯈꯪꯉꯤ ꯂꯩꯁꯦꯟꯕꯤꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯕꯨ ꯈꯣꯏꯗꯥꯔꯨꯔꯦ ꯍꯥꯏꯕ꯫ ꯂꯩꯁꯦꯟꯕꯤ ꯅꯍꯥꯟ ꯀꯦꯐꯦꯒꯤ ꯊꯧꯗꯣꯛꯇꯣ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯐꯨꯒꯦ ꯍꯥꯏꯅ ꯊꯥꯡꯒꯠꯂꯛꯄ ꯃꯈꯨꯠ ꯐꯥꯗꯨꯅ ꯂꯩꯊꯦꯛꯈꯤꯕ꯫ ꯃꯈꯨꯠ ꯍꯟꯕ ꯃꯤꯀꯨꯞꯇ ꯃꯄꯥꯟꯗ ꯆꯤꯡꯊꯣꯛꯇꯨꯅ, ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯇꯣꯝꯊꯤꯟꯁꯨ ꯁꯥꯎꯅ, ꯅꯪ ꯃꯥꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯗ ꯅꯪꯅ ꯌꯥꯎꯁꯜꯂꯛꯄꯩ ꯀꯩ ꯃꯊꯧ ꯇꯥꯒꯦ? ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯕ꯭ꯔꯣ? ꯅꯪꯅ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯗ ꯌꯥꯎꯁꯜꯂꯛꯄ ꯌꯥꯎꯁꯜꯂꯛꯇꯕ ꯀꯥꯏꯗꯤ ꯀꯩꯅꯣ? ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ ꯑꯩ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯥꯔꯁꯟ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯏꯗ ꯑꯃꯨꯛꯁꯨ ꯀꯤꯟꯅ ꯊꯤꯟꯖꯤꯟꯗꯨꯅ, ꯅꯣꯏꯅ ꯅꯆꯟ ꯅꯆꯦꯁꯦ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯍꯨꯠ ꯃꯈꯨꯠꯁꯨ ꯍꯟꯕ ꯉꯝꯂꯣꯏꯗꯕ ꯅꯨꯄꯤꯁꯤꯗ ꯑꯐꯥꯎ ꯁꯥꯔꯤꯅꯤꯅꯦ꯫ ꯆꯥꯎꯈꯠꯇꯕ, ꯅꯣꯏ ꯐꯥꯎꯅ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯅ ꯎꯁꯤꯠꯇ꯭ꯔꯗꯤ ꯃꯤꯇꯣꯞꯅꯗꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯀꯗꯧꯔꯤ? ꯇꯣꯝꯊꯤꯟ ꯅꯨꯄꯥꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯃꯥꯔꯁꯟ ꯇꯣꯝꯊꯤꯟꯒꯤ ꯀꯣꯂꯔ ꯄꯥꯏꯗꯨꯅ, ꯉꯁꯤꯗꯩ ꯃꯉꯣꯟꯗ ꯅꯈꯨꯠ ꯊꯥꯕ ꯇꯣꯛꯈꯣ, ꯅꯃꯤꯠꯅ ꯍꯟꯅ ꯌꯦꯡꯕ ꯌꯥꯔꯣꯏ꯫ ꯈꯪꯉꯕ? ꯀꯩꯒꯨꯝꯕ ꯉꯁꯤ ꯍꯥꯏꯔꯤ ꯋꯥꯁꯦ ꯊꯧꯑꯣꯏꯗ꯭ꯔꯕ ꯃꯇꯨꯡ ꯇꯥꯕꯗ ꯑꯩꯅ ꯊꯦꯡꯅꯔꯗꯤ ꯅꯪ ꯁꯤꯕꯒꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯊꯦꯛꯂꯒ ꯄꯥꯕ ꯌꯥꯔꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯥꯒꯤ ꯏꯖꯠ ꯌꯦꯡꯂꯒ ꯅꯪ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯂꯩꯁꯦꯟꯕꯤ ꯁꯤꯟꯊꯥ ꯏꯔꯤꯛꯉꯥꯟꯕꯤꯁꯨ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯃꯤꯄꯥꯏꯅ ꯌꯦꯡꯖꯩ꯫ ꯃꯥꯔꯁꯟ ꯇꯣꯝꯊꯤꯟꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ, ꯏꯆꯟ, ꯅꯣꯏ ꯀꯩꯗ ꯂꯥꯛꯀꯦ? ꯂꯩꯁꯦꯟꯕꯤ ꯇꯞꯅ, ꯂꯥꯏꯟꯗ ꯂꯥꯛꯑꯦ꯫ ꯆꯠꯂꯣ ꯃꯥꯡꯊꯥꯔꯣ, ꯑꯩꯈꯣꯏ ꯊꯤꯜꯂꯝꯃꯒꯦ꯫ ꯃꯥꯔꯁꯟꯅ ꯇꯧꯗꯨꯅ ꯊꯤꯜꯂꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯤꯡꯁꯤꯡ ꯃꯄꯤ ꯇꯥꯔꯛꯏ ꯅꯨꯄꯤꯗꯣ꯫ ꯁꯤꯟꯊꯥꯅ ꯍꯥꯏꯈꯤꯕ ꯐꯥꯒꯤ ꯃꯥꯟꯕ ꯋꯥꯍꯩꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯥꯝꯈꯩ ꯄꯥꯝꯖꯧꯔꯒ ꯃꯆꯥ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯝꯃꯗꯤ ꯍꯣꯞꯇ ꯕꯤꯗꯥꯏ ꯁꯩꯍꯧꯗ ꯃꯩꯁꯥ ꯇꯥꯔ ꯇꯣꯛꯇꯣꯏꯅꯤ꯫ ꯁꯣꯝꯗꯅ ꯃꯉꯥꯜ ꯃꯁꯥꯗꯣ ꯏꯔꯨ ꯃꯥꯏꯊ ꯇꯧꯔꯨꯔꯦ꯫ ꯂꯤꯡꯖꯦꯜꯅ ꯇꯧꯒꯦꯒ ꯌꯥꯗꯦ, ꯃꯥꯅ ꯑꯣꯏꯅ ꯌꯦꯟ ꯂꯩꯔꯨꯗꯨꯅ ꯊꯣꯡꯒꯠꯂꯤ꯫ ꯇꯤꯜꯍꯧ ꯆꯅꯝ ꯑꯂꯨꯁꯨ ꯃꯥꯅ ꯂꯣꯏꯅ ꯁꯦꯝꯃꯤ꯫ ꯂꯤꯡꯖꯦꯜꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯍꯜꯂꯤ꯫ ꯗꯗꯥ, ꯀꯩ ꯂꯩꯒꯦꯕ ꯉꯁꯤꯁꯦ? ꯑꯩꯅ ꯆꯥꯛ ꯊꯣꯡꯒꯦꯁꯨ ꯌꯥꯗꯦ, ꯏꯟꯁꯥꯡ ꯁꯦꯝꯒꯦꯁꯨ ꯌꯥꯗꯦ꯫ ꯑꯩ ꯅꯨꯄꯤ ꯋꯥꯍꯟ ꯌꯥꯄꯣꯠꯇꯦ꯫ ꯅꯪꯒꯤ ꯊꯥ ꯐꯥꯕꯩ ꯆꯥꯛꯀꯧꯕꯩ ꯄꯣꯠ ꯆꯩꯒ ꯂꯩꯊꯕ ꯍꯧꯔꯗꯧꯅꯤ꯫ ꯀꯣꯂꯦꯖꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤ, ꯂꯣꯏꯗꯧꯔꯕꯅꯤ꯫ ꯂꯤꯡꯖꯦꯜ ꯃꯕꯨꯛꯅꯤꯡꯗꯣ ꯈꯖꯤꯛꯇꯤ ꯅꯨꯡꯁꯤꯖꯩ꯫ ꯃꯉꯥꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨ ꯀꯣꯜꯂꯤ꯫ ꯃꯆꯥꯊꯣꯏ, ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ? ꯃꯌꯥꯝ? ꯈꯨꯠ ꯇꯝꯃꯨ, ꯇꯝꯕꯩ ꯂꯣꯏꯕ ꯅꯥꯏꯔꯣꯏꯌꯦ꯫ ꯃꯉꯥꯜ ꯏꯟꯁꯥꯡꯗꯣ ꯂꯣꯏꯗꯨꯅ ꯃꯨꯠꯊꯠꯂꯝꯂꯦ꯫ ꯅꯨꯄꯤꯗꯨ ꯇꯞꯅ ꯄꯝꯈꯠꯂꯤ꯫ ꯂꯤꯡꯖꯦꯜ ꯏꯄꯥ ꯄꯥꯈꯠꯅ, ꯈꯣꯡꯅ ꯂꯥꯛꯀꯦ ꯗꯗꯥ꯫ ꯑꯩꯅ ꯊꯥꯡꯕꯁꯦ ꯀꯩꯗꯧꯒꯦ? ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯗꯗꯥ ꯋꯥꯅꯦꯕ꯫ ꯅꯪ ꯄꯝꯕ ꯊꯥꯡꯕꯕꯨ ꯀꯩꯗꯧꯕꯩ ꯋꯥꯗꯣꯏꯅꯣ? ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯥꯡꯉꯁꯨ ꯁꯨꯛꯋꯥ ꯋꯥꯕꯤꯔꯣꯏ꯫ ꯇꯥꯖꯅꯤ, ꯈꯣꯠꯂꯛꯑꯣ꯫ ꯂꯤꯡꯖꯦꯜꯁꯨ ꯅꯨꯄꯥꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯀꯥ ꯌꯧꯔꯕꯗ ꯐꯃꯨꯡꯗ ꯅꯨꯄꯤꯗꯨ ꯊꯝꯗꯨꯅ ꯃꯥꯁꯨ ꯀꯥꯔꯛꯂꯒ ꯅꯨꯄꯤꯗꯨ ꯀꯣꯟꯗꯨꯅ ꯍꯤꯞꯊꯩ꯫ ꯃꯆꯥꯊꯣꯏ, ꯇꯥꯏꯌꯦ꯫ ꯗꯗꯥꯅ ꯅꯪꯁꯦ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦꯀꯣ꯫ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯔꯤꯗꯨꯗꯤ, ꯑꯋꯥꯕ ꯌꯥꯎꯗꯅ ꯅꯨꯡꯁꯤꯕꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟ ꯈꯪꯕ ꯍꯧꯅꯗꯦ꯫ ꯍꯥꯟꯅ ꯃꯃꯥꯡꯗ ꯋꯥꯔꯝꯂꯁꯨ ꯗꯗꯥꯅ ꯂꯨꯅ ꯇꯧꯕꯤꯕꯁꯤꯅ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦ꯫ ꯍꯌꯦꯡꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯁꯤꯀꯣ? ꯆꯠꯁꯤ꯫ ꯅꯪꯒꯤ ꯊꯥ ꯐꯥꯕꯩꯗꯣ ꯍꯪꯆꯤꯠ ꯇꯧꯊꯣꯛꯑꯁꯦꯅ ꯍꯥꯏꯅꯔꯕꯅꯤ꯫ ꯑꯗꯣ ꯃꯆꯥꯊꯣꯏ, ꯍꯥꯏꯌꯣ, ꯑꯩ ꯇꯥꯔꯤꯌꯦ꯫ ꯅꯪꯅ ꯂꯥꯏꯗꯨꯛ ꯊꯥꯕꯩ ꯐꯤꯔꯣꯜ ꯁꯦꯠꯄꯗꯣ ꯌꯥꯝ ꯄꯛꯆꯩ꯫ ꯊꯃꯣꯏ ꯀꯟꯁꯤꯟꯒꯦꯒ ꯉꯝꯗꯦ ꯑꯩ꯫ ꯏꯅꯥꯛꯇ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯏꯊꯥꯗ ꯁꯨꯝ ꯂꯩꯌꯨꯀꯣ꯫ ꯃꯇꯝꯗꯤ ꯇꯦꯛ ꯇꯦꯛ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯍꯨꯝꯗꯣ ꯐꯣꯟ ꯄꯥꯏꯅꯩ꯫ ꯄꯥꯏꯈꯣꯝꯕꯅ, ꯑꯥꯔꯀꯦ, ꯑꯩꯈꯣꯏꯅ ꯉꯥꯏꯕ ꯃꯤꯗꯣ ꯑꯩꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯏ꯫ ꯅꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯅꯕ ꯇꯧꯔꯣ꯫ ꯂꯣꯌꯥꯅ, ꯆꯦꯛꯁꯤꯜꯂꯨ, ꯑꯩꯈꯣꯏꯅ ꯃꯥ ꯁꯦꯟꯅꯩꯁꯦ ꯆꯤꯡꯅꯍꯟꯒꯅꯨ꯫ ꯑꯣꯀꯦ꯫ ꯄꯥꯏꯈꯣꯝꯕ ꯃꯤꯁꯤꯡ ꯅꯥꯁꯤꯡꯉꯤ꯫ ꯁꯥꯏꯂꯦꯟꯁꯔ ꯍꯥꯞꯄ ꯅꯣꯡꯃꯩꯗꯨꯅ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯒꯥꯔꯤꯒꯤ ꯇꯌꯔꯗꯨꯗ ꯀꯥꯞꯈꯤ꯫
ꯒꯥꯔꯤꯗꯨꯁꯨ ꯈꯥꯝꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤ ꯀꯨꯝꯊꯔꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯄꯥꯛ ꯆꯪꯁꯤꯟꯗꯦ꯫ ꯃꯈꯣꯏꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯒꯥꯔꯤ 4-5 ꯆꯞ ꯈꯥꯝꯂꯛꯏ꯫ ꯂꯣꯌꯥ ꯍꯥꯟꯅ ꯐꯟ ꯆꯣꯡꯊꯗꯨꯅ ꯅꯨꯄꯥꯗꯨ ꯂꯨꯁꯝ ꯅꯝꯁꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯃꯈꯨꯠ ꯍꯜꯂꯛꯀꯦ ꯇꯧꯕꯗꯣ ꯃꯥꯔꯁꯟꯒꯤ ꯃꯤꯅ ꯌꯥꯝꯕꯅ ꯉꯝꯈꯤꯗ꯭ꯔꯦ꯫ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯏ꯫ ꯅꯨꯄꯤꯁꯤꯡꯒꯤ ꯂꯛꯇꯁꯨ ꯃꯈꯜ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯕꯨ ꯀꯤꯗꯨꯅ ꯂꯣꯠꯅ ꯃꯗꯣꯝ ꯈꯥꯡꯖꯤꯟꯕ ꯀꯌꯥ, ꯊꯋꯥꯏ ꯊꯥꯈꯤꯕ ꯀꯌꯥ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯊꯧꯅꯥ ꯐꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯊꯦꯡꯅꯔꯒꯦ ꯈꯟꯕ ꯃꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯄꯥꯏꯈꯣꯝꯕꯅ "ꯄꯨꯁꯜꯂꯣ, ꯃꯤꯅꯩ ꯃꯆꯥ ꯑꯅꯤꯁꯦ ꯃꯔꯤꯟ ꯇꯤꯡꯁꯤ." ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯁꯤꯜꯂꯤ꯫ ꯀꯦꯔꯣꯂꯤꯟ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯟꯁꯤꯜꯂꯤ꯫ ꯃꯃꯥꯏꯗꯨꯗ ꯃꯇꯤꯟ ꯁꯤꯠꯇꯨꯅ, "ꯁꯥ, ꯅꯈꯣꯏꯒꯤꯁꯨ ꯅꯃꯥ ꯅꯆꯥ ꯅꯆꯟ ꯅꯆꯦ ꯂꯩꯇꯕ꯭ꯔꯥ? ꯍꯥ? ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯣꯏꯗ ꯅꯝꯁꯤꯁꯤꯔꯣ?" ꯅꯨꯄꯥ ꯑꯅꯤꯗꯨ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ, ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ, ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ." "ꯅꯣꯏꯅ ꯂꯥꯟꯈ꯭ꯔꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯃꯥꯡꯈꯤꯕ ꯂꯩꯈꯥ ꯇꯥꯈ꯭ꯔꯕ ꯏꯖꯠꯇꯣ ꯍꯜꯂꯛꯄ ꯌꯥꯒꯗ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯅ ꯊꯥꯖꯤꯜꯂꯤ꯫ ꯄꯦꯟꯗꯕꯅ ꯑꯉꯥꯎꯕꯤ ꯑꯣꯜꯂꯤ ꯅꯨꯄꯤꯗꯣ꯫ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯐꯥꯗꯨꯅ ꯈꯥꯝꯖꯤꯜꯂꯤ꯫ "ꯏꯆꯟ, ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ꯫ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯐꯪꯍꯟꯁꯤꯔꯥ? ꯅꯠꯇ꯭ꯔꯒ ꯏꯆꯟꯅ ꯀꯩ ꯄꯥꯝꯃꯤꯅꯣ? ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ, ꯆꯤꯡꯅꯒꯅꯨ." "ꯑꯩ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ꯫ ꯃꯈꯣꯏꯕꯨ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤꯕ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯕ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯣꯡ ꯃꯈꯨꯠ ꯀꯛꯊꯠꯇꯨꯅ ꯃꯔꯣꯟ ꯊꯣꯛꯇ ꯋꯥꯅ ꯆꯥꯛꯅ ꯃꯇꯣꯡ ꯃꯊ꯭ꯋꯥꯏ ꯊꯥꯍꯟꯕꯤꯌꯨ꯫ ꯃꯣꯏꯒꯨꯝꯕ ꯀꯌꯥꯁꯦ ꯂꯩꯕꯅꯅꯤ ꯅꯨꯄꯤ ꯀꯌꯥ ꯃꯊꯟꯇ ꯊꯋꯥꯏ ꯊꯥꯗꯨꯅ ꯃꯥꯡꯈ꯭ꯔꯤꯕ, ꯃꯤꯔꯛ ꯊꯣꯛꯄ ꯉꯝꯗ ꯃꯤꯔꯣꯠꯀꯨꯝ ꯋꯥꯅ ꯍꯤꯡꯂꯤꯕ꯫ ꯑꯩꯗꯤ ꯃꯥꯡꯂꯦ꯫ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤꯒꯨꯝ ꯃꯇꯨꯡ ꯅꯨꯄꯤ ꯑꯃꯠꯇꯗ ꯇꯥꯗꯅꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯔꯥ ꯇꯝꯕꯤꯌꯨ, ꯋꯥꯔꯛꯄꯤꯌꯨ." ꯃꯥꯔꯁꯟ ꯅꯨꯄꯥꯁꯤꯡꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯅꯤꯗꯨ ꯀꯤꯕꯅ ꯃꯁꯥ ꯊꯛ-ꯊꯛ ꯅꯤꯛꯏ꯫ "ꯂꯣꯌꯥ, ꯑꯉꯥꯡꯁꯦ ꯀꯥ ꯑꯃꯗ ꯄꯣꯊꯥꯍꯜꯂꯣ ꯉꯥꯛ." ꯂꯣꯌꯥꯅ ꯀꯦꯔꯣꯂꯤꯟ ꯄꯨꯊꯣꯛꯈꯤꯕꯒ ꯃꯥꯔꯁꯟ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯃꯃꯥꯡꯗ ꯑꯩꯅ ꯋꯥꯔꯅꯤꯡ ꯄꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯊꯕꯛꯁꯦ ꯁꯨꯝ ꯆꯠꯊꯔꯛꯂꯕꯅꯤꯅ ꯅꯨꯄꯤꯁꯤꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏꯅꯁꯨ ꯄꯤꯈꯤꯕ ꯇꯥꯕꯅꯤ꯫ ꯅꯈꯣꯏꯒꯨꯝꯕ ꯀꯥꯟꯅꯗ꯭ꯔꯕ, ꯁꯨꯝ ꯆꯥꯔꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯌꯥ ꯂꯩꯕꯗꯒꯤꯅꯤ ꯉꯁꯤ ꯂꯝꯗꯝꯁꯤꯒꯤ ꯏꯆꯦ ꯏꯆꯟ ꯀꯌꯥ ꯑꯃ ꯂꯩꯈꯥ ꯇꯥꯔꯛꯂꯤꯕ, ꯊꯋꯥꯏ ꯊꯥꯕꯒꯤ ꯆꯥꯡ ꯍꯦꯜꯂꯛꯂꯤꯕꯁꯦ꯫ ꯍꯤꯡꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯅꯣꯏꯗꯤ ꯁꯤꯈꯤꯕꯅ ꯐꯩ." ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯧꯈꯤꯗꯨꯅ ꯑꯉꯟꯕ ꯃꯥꯅ ꯃꯍꯨꯠ ꯁꯤꯜꯂꯛꯂꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯡꯒꯣꯜꯗꯨꯗ ꯈꯕꯔ ꯄꯥꯗꯨꯅ ꯐꯝꯂꯤ꯫ ꯔꯥꯅꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯛꯇ ꯐꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ, "ꯈꯕꯔꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯄꯥꯎ ꯉꯥꯛꯇ꯫ ꯑꯗꯨꯗ ꯑꯗꯨ ꯀꯥꯞꯄꯝꯃꯦ, ꯑꯗꯨ ꯍꯥꯠꯂꯝꯃꯦꯒ. ꯀꯅꯥ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯥ ꯑꯅꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯦꯌꯦ꯫ ꯂꯝꯗꯝꯁꯦ ꯂꯩꯍꯩꯕ ꯂꯝ ꯅꯠꯇ꯭ꯔꯦ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯂꯦꯞꯍꯜꯂꯁꯤ." "ꯕꯟ ꯂꯩꯈ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ?" "ꯂꯩꯇ꯭ꯔꯁꯨ ꯉꯁꯤꯗꯤ ꯆꯠꯍꯜꯂꯔꯣꯏꯁꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯗ꯫ ꯃꯥꯕꯨ ꯉꯔꯥꯡ ꯆꯥꯛꯁꯨ ꯆꯥꯗꯦ꯫ ꯍꯧꯒꯠꯂꯛꯄꯒ ꯃꯥꯅ ꯆꯥꯅꯤꯡꯕ ꯀꯩꯅꯣ ꯈꯔ ꯇꯧꯔꯒ ꯄꯤꯖꯕꯤꯌꯨ꯫ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯣ ꯃꯥꯕꯨ?" "ꯑꯆꯥꯄꯣꯠ ꯆꯥꯁꯤꯜꯂꯛꯏ ꯍꯥꯏꯕꯅꯤ ꯉꯔꯥꯡꯗꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯒ, ꯑꯗꯨꯅ ꯑꯣꯏꯔꯅꯤ꯫ ꯍꯧꯕꯗꯤ ꯍꯧꯒꯠꯍꯧꯔꯦ, ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯍꯧꯔꯤꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯆꯠꯂꯣ, ꯃꯥꯒꯤ ꯆꯥꯅꯕ ꯕ꯭ꯔꯦꯛꯐꯥꯁꯠ ꯁꯦꯝꯕꯤꯔꯨꯔꯣ." "ꯆꯪꯖꯔꯒꯦ, ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯜꯂꯤ." ꯔꯥꯅꯤꯁꯨ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯁꯪꯒꯣꯝ ꯍꯩꯔꯒ ꯃꯆꯥꯒꯤ ꯀꯥꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯂꯩꯁꯤꯍꯟꯕꯤ ꯏꯁꯇꯗꯤ ꯇꯦꯕꯜꯗꯨꯗ ꯃꯈꯨꯠ ꯈꯨꯅꯤꯡ ꯁꯧꯗꯨꯅ ꯆꯨꯕꯥ ꯃꯦꯠꯂꯒ ꯎꯪꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯔꯥꯅꯤꯅ, "ꯏꯆꯥꯊꯣꯏꯕꯤ, ꯏꯆꯥꯊꯣꯏꯕꯤ." ꯂꯩꯁꯤꯍꯟꯕꯤ ꯏꯈꯪ ꯈꯪꯅ, "ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ?" "ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ, ꯇꯦꯁꯀꯤ ꯀꯩꯅꯣꯝ ꯁꯨꯝ ꯈꯜꯂꯝꯕꯅꯤ." "ꯅꯄꯥꯅ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯂꯦꯞꯄꯣꯅ ꯍꯥꯏꯍꯧꯕꯅꯤꯅꯦ." "ꯀꯩꯒꯤꯅꯣ ꯏꯃꯥ?" "ꯍꯣ, ꯈꯕꯔꯗ ꯃꯤ ꯑꯅꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯀꯥꯞꯄꯒ ꯍꯥꯠꯂꯝꯃꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯑꯗꯨꯗ ꯄꯥꯈꯠꯇꯅ ꯇꯧꯔꯤꯕ ꯖꯥꯠꯅꯤ." "ꯑꯩ ꯆꯠꯇ ꯌꯥꯔꯣꯏꯌꯦ, ꯀ꯭ꯂꯥꯁ ꯇꯦꯁ ꯂꯩ." "ꯃꯤꯍꯥꯠ ꯃꯤꯄꯨꯟꯕꯨ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯔꯗꯨꯕꯨ ꯑꯅꯧꯕ ꯄꯥꯎꯁꯨ ꯅꯠꯇꯦ." "ꯍꯣꯏꯁꯦ, ꯐꯔꯦ, ꯕꯕꯥꯒ ꯀꯣꯟꯅ ꯍꯥꯏꯅꯔꯣ. ꯅꯪ ꯉꯔꯥꯡ ꯆꯥꯛꯁꯨ ꯆꯥꯗꯦ,
Sangomse khara thakchilo. School chatoi oidi thengkhrani. Ima chak thonglurage. Nangbu kai insak chaninge. Iyai da. Imana chaningba ama adum thongjilo. Ranisu sangomnu thamlamduna makha kumkhre. Lesi henbi khanba yaba khallaga thoengmida text ama iduna thaki. Nahangi cafe duda school halakpaga chawngase achapa chaba. Amaduso hana phone metuna leiramana sat adum halai. Anawbo mahau yenglubana fatro. Kone yengse anawbo mahaudo. Horendi ngahangi chafamduda chatluse. Achapa chaning mamandi nangse. Thamoy mathumarang hawba male. Ngarang dayne nang kaidawrage. Kaiso tawde. Macha lairaba midi oidi khalunu ko leise. Aidi nupi thiraba maidi kaigi khandoiba. Ho khanbu khandradi phai harine. Khalamaso wakhaldo hongdo. Mapu palaba mida nungsiba pokluno. Thamoy layman oinabane. Yare hainu tare school loisaluro. Ngantana lao ngasidi. Somdana kamdawri. Mangalga lingjilgaso lai khurumba chatnaba haidana loisalma laknari. Manemna muktoiba lai yawi. Hai lay athenpo na chingma semlibado loiduna. Bem, sana, noi anibu loidribo. Thenkiba tarene, thoglo o. Lingjilso manemna haridu taraduna. Loidore ima thoglage. Dada loidribo. Loidore. Lingjildi loisanma loikrabani. Maga nupidui manang changsalakduna. Clip na nakan ne khongatuna fariba masamdo lauthoe. Kaidawrage kaina nangbu leisabiro. Aibu karam kanda leisabina haikrage. Nachin yam khumise kamai tawbano. Lingjel tumille. Maga nupidugi masamdo pulapna khongatuna samul punsinbi. Nupidudi ingak sungakko mapuroibana tawriduda kaisu haijade. Kadaidagi bu lauruba chini champrano khangde. Nupi magi samulduda thechinbi. Loiraduna maga nupidubo mangolomda onsan handuna. Si oide fazare mapung supare. Lingjel ikaina nupama bu yingje. Namai donon khalo. Aduga aigi maitong sida yinglo. Ikai kanada dadada. Aisibo nangi kanano. Aigi ipuroibane. Mapuroibada ikai baunabra. Aibo lamlan bani khalibra. Lingjel mangal bu tapna konsele. Mangal nasu konsinbi. Macha thoy. Dadadi mapo khuding nangbu aigi oige. Nangi ningba thunghangi haibado hainingdi. Mathang haibado lakni la oi tambangam manate. Wahigi wani. Aduna mapoksida nangi penaba nangna harau nungaina leinaba maramdo. Dada oige. Nangi apambu khuding dada bige. Adubo karigumba mathang haibaduna leiramaso aise nangkaki oina puklamge. Dada aiso mapo khuding langun khudingda dada gi thamoy lekolda lesa tamchage. Hauchi oiriba nungshiba mikupse punsini hinglikai mahangdana leiba oirasanuko. Mangalso lingjel bu mathadagi lauthokpiduna maraibakta nungsina chupi. Maya pobi nangna aise pungsum hik sumi. Kuisala adi energy booster mathau tarak tong mali thokhaurase. Ani duso puna thokminare e. Laimadi macha mamau anibo mamit kuptaba makai nungsina yengje. Lingjel kumlaktuna manemgi makhong sokna khurumi. Ima chacharukige. Laimaso mamabu nungsina haugatpiduna. Aigi imause onthoknaso ingna lemna changkhon khredako. Chaluro ima manam nambige. Haiduna mamabu nungsina manam nambi. Mangalna. Hera, namau lakpaday nachanupa ay miraybase kitang nungaiteta. Laimana machabaso manam nambi. Teda angaw basidi. Gari gato phazana tapna thauko. Hoy palem nungshibi chalukige. Hairamduna anidusu thokre. Mama oiribiduso macha mamogi matawdo penchena yenghawi.